Naga singda ka henba thawung chathaba leptrabadi Imphaldagi Naga kautoglagani Kuki sing athingba thamgani Meitei amasung Kuki singna Naga singda ka henba thawung sing chatharibasi kudakta lepnaba appeal tawri Karigumba leptaba tarabadi matik chaba section thoraksing lokhanaba Imphal Valley da leiriba Naga miyam sing beket tawnaba kauthokpa natana atopo option laite masiga sab manana Kuki jo singna Naga singda makha tana target tawrabadi Naga township village amasung Naga area singda Kuki sing athingba mata yautana chatok chasin tawba yahaliba asi athingba thamba tabani haina UNC na thadorokpa serol amana hairi serol asina makha tana hairibana mamang sahi gi me ahumdagi manipur da thogliba irang asigi manungda Naga singda su asokpa kaya laiki kumja 2023 ki me kunga marida ukruldagi Naga nupi mari Imphal da mob amada molest tobiki bagaloina phusebiki June 15 da Kuki singna laimakhongda liangmai Naga singi yum ama mai thadoki July 13 da sawongbungda maring Naga nupi ama nongmaina kablaga hatki September 5 da KRA gi person singna illegal tax pide haidana liangmai gi longmi ama Imphal Tamai road ta tamthina phubiki September 18 da Kangpokpi da KNF ki kedarni haiba mioi amana Naga leader amada khangan bagaloina hanaba phawbo honaki nongmai round kiyasu kapthoktuna kiyanki December 3 da sawongbungda Meitei singna tangkulgi mioi ahum phuraki December 13 da Bisnupur bazar da rongmai Naga nupi macha anibu phuraki numitchimakta da Tamenglongdagi Naga driver ama Imphal da phuraki December 19 da beauty parlor amada thabak tawbi Naga nupi macha mari kidnap tawki sahi sigi January 18 da Mantri Pukhridagi tangkulgi mioi ama kidnap tawki mamang thagi 38 da Jalarang Naga ani Bisnupur district tagi kidnap tawraga phatuna thamki irang asigi manungda Naga singda nungaitaba pamdaba thawdok kayasu thoki masigi manungda national highway amadi inter district road singda khulai paiba Kuki militant singna amadi Kuki nupi singna lambida thingba piba pankar sajinba maram chadana tax loba amadi check tawbra chingba kayasu chathai Imphal Valley da Meitei group sing amadi nupi singna Naga singda check tawba lutawna chingba hingsa gi thabak sing chathai highway da nupi singna sale collection tawi Meitei singna lining laisonga mari leinana search na chingba kaya mai thadoi violence ki oba thabak kaya chi chathadanaba khanghanbasu laikre customary law gi makhada waroisin purakpa yaba kaya puraknaba Naga singna haiba kaya amasu laikibani Naga miyamda attack adumak chathaduna lagli sahi sigi January 13 da Arambai Tengolna sinduna Kanglada pangthokpa mifam amada Meitei MLA sing sarugya ki Imphal Valley da Naga singda attack chathaba matamda athingba pide tha 9 phajilaglaba irang asi makha chathaduna adumak lairi irang asi nongma gi ka hena phibam soksilakpagi phibamda lagle irang asina maram oiraga Naga sing asi victim oire Meitei amadi Kuki jo proof singna Naga da target tawba khudaktagi lepkadabani Imphal Valley amadi Chingkung singya da laiba Naga singi yum amadi lanthum singda target tawroidabani karigumba wafam asi ikai khumnadaba tarabadi cheksin thawrang lokhatpa oina Imphal Valley da su appeal asi ikai khumnabidrabadi Imphal Valley da lairiba Naga sing beket tawnaba kauthokpa natana atopa pambai laite Kuki jo proof singna Naga da target tawba leptrabadi Naga township amadi khul singda Kuki sing changbada athingba thamgani haina su serol aduna makha tare Kuki gi lamma ming thonjinbagi hainabi leptri Thangjing Chingbo Mount Olive mingthonduna Rose amasu Yungkhre ngallingai matamdagi Meitei singna ibudau Thangjing gi khubanggi saruk ama oina lauriba Thangjing Chingbo Kuki na Mount Olive mingthonduna Rose amasu Yungkhre mamang sahi gi September thada Kuki singna Christian lining ga mari lenana Rose ama Yungkhrebagi matungda mamang tha January 15 da amuk hena chawba yo na saba Rose ama Semintan chingba phajinduna permanent oina Kuki singna yungsinki Supreme Court ki directive dharma ga mari lenaba building mafam sing amadi atai polam sing ngak sen ga tabani haraga su Thangjing Chingda cross ani yungduna thamkro phawbada state government gi maikaidagi karigumba thaba amata paikhalakpa udri masina maram oiraga Thangjing Chingbu selva live ni hairiba Meitei singi thamoidadi hanjin tasona thinba oina thokhalle haukiba sahi me ahumdagi Meitei amasung Kuki ani gi marakta chauna tholakiba irang asigi matung haukiba September 13 da Thangjing Chingda Kuki singna Crystal lining ga mari leinana cross ama yungle haibasi social media da thadorakiba video amasung photo na chingbadagi khangnarakibani asigumba Meitei singi senglaba laifam asibu Kuki singna mangthoktuna cross yungsilliba asi lokthoknaba Committee on Protection and Preservation of Historical Rights of Kobru and Thangjing Hill Range yauna tongan ba loop kayana Kuki singna yungsilliba cross asibu lokthoknaba state government ta taksilaga lakibani amarom Supreme Court na haukiba September 9 da takiba directive amagi makhada dharmagi oiba mafam singbu soktana amadi hairiba mafam sing asibu khopchilaga pamdaba thaba kaya ama chathariba si yaroi laifam len sing asi ngak senduna thamgadabani haina mari leinaba state government ta khanganbasu laikre mamangda Kuki singna ZRA gi firal galoinana cross ama Thangjing Chingthakta yungkhatkraba matung ngarang makhata na hanadagi hena chawba yo na saba cross ama amu permanent structure oina yungkhibani Thangjing Chingda cross
yungbagi video amasung cross adu saba haubadagi loiba phawba yawa video ama ngarang Churachandpurda base tawba TC network kawba YouTube ki channel amada thagalaki video adu pung ama hena sangi video adu da ZRA gi kadar sing yauna Kuki volunteer singna cross adu safamdagi truck amagi baningda haptuna puraklaga chingthak phawba pukhatpa amadi cement lengoya chingba sijinaraga kom tawraga yungbagi video mapung phana yauri cross adu yungbaga loinana chingthak adugi maming Mount Olive haina Kuki singna thoduna signboard amasu thetpa video adu da uri ningsingba yabadi mamangda Thangjing Chingda cross yungbagi matangda ITLF ki spokesperson Ginja Bualjongna Thangjing Ching asi Meitei singi senglaba laifamni haibadu yadabaga loinana district asida makoina Christian lining gi symbol sing yungliba afamda yungbagi hak lai haina phongdokhibasu laikhrabani amaromda Mount Olive hairagadi Jisu Christ gi pokpham oriba Jerusalem hairiba mafam adugi nongpok thangmada leiba chingsang amagi mamingni ching asigi chingmai adu chorphona pungku kupsilli haiduna Mount Olive haina thonkhibani Bible gi matungina Jisu bu pharaga cross ta pang tingduna hatringai gi numidangda hairiba ching asida mapuda khurumkhiba mafam aduni haina palli